Kanglai News ki nungthilgi paw yengbiripa pumnamakpu Romai Langbamna ikonona kurumjari. Chensilakpa nagasingda mateng pinaba khangankre Manipurgi border town Morega dainana lairiba Myanmargi tamudagi Manipurda chensilaktuna lairiba nagasingda Naga People Friend NPF Manipur unit na mateng pangbinaba khangankre haukiba chai 2021 gi February thada Myanmargi mikhalda khanduna semlaba democratic oiba lenga Myanmar military na chokpai paishinkibadagi Myanmar da khulai paiba madi paidaba singi akanba irang haurakibani Myanmar madi India gi tainabada iho hoba ngangkai paringda Myanmar dagi masing yamlaba miyoising chensilakpagi saruk ama oina haukiba numit kharanigi manungda Manipur gi Tengnaupal district ki Thangbu Minauda Tamu area da lairamba nagasing chensilakibani Paugi likhunchingna hai Myanmar army na lengaki mayokta kulai paiduna irang hobaga loinana akanba lan chongnarakpadagi PDF KNB takhaibagi thabak sing chathaduna laki nongthaktegi bom thadaba yauna chatharakpa takhaibagi thabak aduda naga misam sing soklakpa yabana Myanmar army na safagadaba mafamda matam khara thadokduna leinanaba khangalakpadagi tamuda leiba naga chaniga kuntharo Manipurda chensilakpani Churachandpur amasong Chandel district ki mapam kayadasu Myanmar masasing sangsilakpadagi loinana sangsilakpa mayam amadi government na laukhalaga detention center sing thamli amadi makoina lairamba mapam sing shanti lakpa matamda hek Myanmar authority da sinabagi thabak sing Manipur lengangna laukhali adubo chensilakpa mayam amadi Manipur manungda lengangna khanghaudabana khun oina tasilaga laisilamba thengnabasu yaunaribani MP Bimola Koizambo Moral Ground da fam thadongnaba PAPPM na takshilagli Miyamna bot piduna miyangi mihut oinaba thakiba MPP Molna miyambu khudongtibada tahange khallaga atamnana thangkiba wahangsingi yenglaga mahak masana khangna Moral Ground da fam thadokadabani haina People Alliance for Peace and Progress Manipur na thadorakpa cherol amana phongdoragli lup asigi President Mayang Lambam Bobina khudek piduna thadorakpa cherol amada hai tha asigi ahumda Manipurgi Energy MP Dr. Bimola Koizamna Parliament ki House da thangkiba wafam adum masagi thaudang khangdabagi wahangni mahaki wahangsing aduna penjadraba ITP singna Phongdokiba wafamda mahangna amu onchinduna irang asida masagi oiba pumnamang mang takraba IDP sing adubu kunekta tharakpani haibana chingba akanba wafam phongdoktuna ikaiba pikiba thaudosing PAPPM na condemn tawi MP ama oina mahangna phongdokiba wafam sing aduna Manipur irang asi phagalakpagi mahuta hena aruba phibam amada lakpa yabagi lambi kyamrum lei mahagi speech aduna kuki lalauba singa tampakta kulngak liba sing toina punchinduna armed militia haina Phongdokiba aduna miyamda hena charangnaba ama pokhali machina kuki narco terrorist sing amadi makoibu saugatpa singna Manipurgi territorial integrity da singnarakduna Manipurbu machen maset thugainaba honariba asida mateng pangsinbani haina lawi haiki non local ani fabda senaba ama fare non local ani fabagi maralda Manipur police na miyo ema phagatpa ngamle non local ani adusu rescue story hairi police tagi phangma paw amagi matungina faraba miyo adudi MD Anwas recent sahini pumatweni mahak hangang police station na konba kairang hangang khong area dagi police na phagatkibani mahak na farubadagi police na rescue tawba ngamkraba non local ani adudi Assamgi Dubri gi Kanaimara part 2 Ritu Mina sahini Kuntrata Red amadi Assamgi Gasbari dagi Montu Sek sahi kuni makoi ani kidnappers sing aduna Hatyagi public hospital manaktagi fakibani hairi Kanglai pagi apunba khulaudagi update khara lokajage cycle ge MLA kamniyo hangsingna kuki lal hoba mayanga pulaga bunker da chatuna prayer tawminakibagi mamiyama Moigidi lal hoba se MLA singna fajana full support tawbidi Imphal Daily Bells tagi update khara lokajage kaya state ta hangba junta ge kemdagi landaduna KNDF na lawba ngamlaba khulai ngaktani tongan ba Facebook page tagi update khara lokajage kari karamba lalong tawraga maitagi yawalan migi base camp thugaisigi haina AR amadi kuki militant singna thawrang tawri section C Myanmar da proxy army paktaknana ture leibak amatana makoigi army ni haina claim tawraktre no confidence motion gi dabang maike ani akanba lalong chathari thasi ki tara dagi hogadori ba tarani su suba Manipur legislative assembly ki tare suba session asida hojik lai riba BJP na luchingba government asibu luching liba chief minister and Biren gi mathakta MLA manga leiba opposition congress na no confidence motion ama thangatnaba sem saba loiri hairi Manipur Pradesh Congress Committee ki president su oiriba Congress MLA Paisa Megachandra na ngasi mahaki Facebook page ta thagalakpa warol amada Brakyastra misalna double engine gi amadi soidan tugairagani Congress party na no confidence motion athuba matam ama hektada thangalakani hairi Pongnafamna hiram asiga mari lainana MLA Megachandra gi akupa paw lawnaba honabada paw phawnaba ngangkide adubu party gi senior legislature amaga paw phawnabadagi si social media da
नो कॉन्फिडेंस मोशन पुखलगनी हाइबदु प्रेसिडेंट की मरनाय ओइबा वाफमनी पार्टी का करिगुंबा हिरम अमतदा मरी लेनेदे हौजिक फावबगी ओइना लाक्लिबा असेंबली सेशन असिदा कांग्रेस पार्टी ना नो कॉन्फिडेंस मोशन मूव तौबगी थौरांग तौबा नत्रगा वारेप लौबगी वाफम पार्टी की लेजिस्लेचर सिंगदा खनाबा लेट्री हाइना सोंगदोरली लुचिंगलिबा चीफ मिनिस्टर एन बीरेन की मथक्ता थाजदबगी मोशन पुखलकद्रा हाइबगी यामना चावना चिंगनबा अमा लेरिंगे चेर असिदा चीफ मिनिस्टर बु सगतपा सिंगना मोशन असिबु माइ पाक्तनबा अमदि चीफ मिनिस्टर बु यादबा सिंगनासु मोशन असिबु माइ पाक्दबा यादि हाइबगी लालोंग कया चथबगुम तौरी।